Ngasi nungtil pungda kilometer mangagi Changda Sitkhiba akanba Nonglei Nungsit marakta tarakhiba lena yum kaya amangata thokkankhre insang napi kaya amaso paktakna namang hankre maraksida lena amangata thokkankraba yum sing athubada samjin sajilagani haina Chief Minister Nongthomba Birena phongdarakle Manipurda toina thengnaraktaba mawngda sitlakhiba Ngasigi akanba Nonglei Nungsit adu chawrakna nungthilgi pung ama minute nifu manga rong taba aduwaidagi haurakhe Nonglei Nungsit adu yauraktringay manguinana mayai oirap chawba len sing yamna kungna tarakhi madugi matung ikan kanadana akanba Nonglei Nungsit adu sitlakpaga loinana len amadi nong animang akanba mawngda taba hurakhi nong amadi len punna tarakpa matam adu nungthil pobop oizarabaso pumam mamsillakhi akanba mawngda nong amadi len taba aduna maram oiraga lambida gari thauraga chatpa ngamnakhide hana chatnaramba gari singsu lambigi nak yatta khamduna leinakhi Lambi nakanda leiba dukan na chingba singso ngai hathong lonakhi nongthil pung anirom tarakpa adwaida Len Yaoba akanba Nonglei Nungsit adu tapna farakhe miyam da chawna aki akhang amade mipai thabaiba nanghankiba ngasigi Len Yaoba akanba Nonglei Nungsit aduna maram oiraga Manipur ge tongan ba mapham singda chawna amang ata thokhankhre maru oina tinna kupa yum kaya lena panbadagi louba yadaba mawngda hoki Yum karagi tindi Nonglei Nungsit na humdokpa yawnakhi press na phongba pawmagi matung inna ngasigi Len Yaoba Nonglei Nungsit aduna Imphal West District ke manungchanba awang khunongda chawrakna yum chamagi mathakta amangata thokhi Thoubal District ke manungchanba wangjing lamding elangbam laikai gi akoibada leiba yum ayamba amangata thokhi yum ahum amade mapham adudagi humdokre hairi laikai adumaktada yen boiler ge farm tawba myoi amage yen chamagi mathakta sikhi hairi Masiga iroinana lambigi nakyata hauba u pambi kaya tektuna turakpa yaukhi gari kaya amaso lena panbadagi akai atoi thokhe loinana ingkholda thaba manamasing kaya su lokhatpa yadaba mongda pungmang mangki masida sundatna lamlaki uche kharasu leimai da siraga tarambagi footage sing social media ki tongan ba platform singda thagalakpa thengnakhi Nakalamaromda Kairao Assembly Constituency gi manungchanba Kairao Bitra awang lekai mayai lekai Laidembi lekai amadi makhal lekai da leiba kacha amadi semi kacha gi yum ayamba amangata thokre Hairiba lekai sing asida leiba yum mangarom Nonglei Nungsit aduna humdokhi hairi Leje ta salak nang asi de koi yung kaya mang ata tok no pot yung ga ho no pot na ko yung ga chak chapum le ta ba tumbam bol te ba thungum thapum le ta na de prajam yang wana hai de wani odam ba ai sai rom si yang wana le ri adu na mar ga koi yung gi asok apan gi na ta na angang lu bising kai da ana ai ke yaro ka ko tai ba ge medical line de ki sakai government de ki koi health koi health ki side ki mating yak na panganingi loi na awana tara ba yung kai le ta ba tum chamung khang da ba horen kai do ni kamai to re hai bu khang ding le ma ta koi saka na mi atu ka chang na mai le ba sing di man na ungap bi na mating pang bi na praja sing yawa sing jap tak pon bi na ba hai du na koi do ni hota da le ba de sen social welfare youth club ki mai kai di upload to ge Amaromda ngasigi Len Yaoba akanba Nonglei Nungsit aduna maram oiraga akai atoi thokraba yum sing athubada semjilagani haina Chief Minister Nongthomba Birena phongdorakle Nonglei Nungsit adu loi kraba matung ikan kanadana Chief Minister Nongthomba Birena Mahakki Facebook page ta thagalakpa warol amana hai Lena amang ata thokhan kraba yum kai pumnamang athubada semjinaba thorang tawre madugidamang yumbu singna mari leinaba Deputy Commissioner singda akai atoi thokpa yum sing adugi photo ga konana aiba cherol pishin gadabane miyamgi damak yaifa thorangge thabak lokhatpa haibase aikhoigi thoudangni asigumba miyamgi waraba amasung khudong chadraba tanfam asida lengakna angamba thoudang logani haina wafam Chief Minister Nongthomba Birena phongdorakle Nakalamaromda ngasigi Len Yaoba akanba Nonglei Nungsit adu Cyclone ga yamna naknaba makhalgi Nonglei Nungsit ni haina Manipur lenga ke Environment and Climate Change ke Director T Brajakumar na phongdorakle Hiramasiga mari leinana Tom TV na Brajakumar ga phone gi khuthangda wari sanaba amada wafamase phongdokladuna mahakna hai Ngasigi Len Yaoba Nonglei Nungsit adu hailstorm haina khangnaba mahoushagi oiba thouongni Asigumba makhalgi thouong ase malemgi leimai nemna leiba mapham singda thokkanba mahoushagi thoudok amani Mahakki observation da ngasigi Nonglei Nungsit adu pungda kilometer 50 gi Changda Sitkhi Hairiba si Cyclone ga
Adukki Matik Naknei haina louba yai. Maramdi Pungda kilometer 60 mathakta akanba nungshit sitlabadi madu cyclone oina launei. Ngasigi Pungda kilometer 50 Changda Sitkhiba Nonglei nungshit adugi akanba safu ase Thaubalam song Kakching district mapham shingda chauna fangkhi. Mapung oina yengbada Ngasigi Nonglei nungshit adu mayai oiraptagi akanbagi chang yongna Sitkhi haina louba yai. Amaromda akanba Nonglei nungshit aduga luinana chukhiba nonggi chang ase Tamenglongda 21 mm yongna record tauki Hairiba nungzugi chang ase yamna wangi aduga Imphal yauna tampaki mapham singde 12 mm gi chang yoki haina Brajakumarna makhatana phungdorakhi Panba yabadi Indian Meteorological Department na ngarang thadorakpa bulletin amada lakadoriba pungkun mari asida Manipur yauna India gi awang nongpoke state marida akanba nonglei nungshit lakpa yabagi oitokpa lei haina orange alert lautokpa leikrabani IMD na orange alert lautokraba state sing adudi Manipur, Nagaland, Mizoram amadi Tripurani. IMD gi bulletin amagi matung ina state Maria sida ngasi millimeter chamatara mga dasmik mga digi chani sukna mari dasmik mari fawgi changda nong churaba yai. Asamda cyclonic circulation leiba loinana Bihar digi Manipur fawda lower tropospheric level thingnare. Masina maram oiraga lakadoriba numit mangani asida Arunachal Pradesh, Assam, Meghalaya, Nagaland, Manipur, Mizoram amadi Tripurada akhak araw yaoba nong churaba yai amadi pung amada kilometer nifudagi yangkai fawba kanba nungshit mayok naraba yai haina bulletin aduda yaoba wafam sing tom tibida ngarang sandokpa leikrabane. Apa? Ini tahu ini yang sudah kapok.